ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯊꯣꯛꯏꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯀ꯭ꯂꯥꯁ 5 ꯇꯝꯂꯦ꯫ ꯃꯥ ꯍꯧꯖꯤꯛ ꯆꯍꯤ 12 ꯆꯪꯉꯛꯑꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯍꯜꯂꯛꯑꯒ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯁꯤꯡꯒ ꯁꯥꯟꯅꯔꯒ ꯂꯩꯖꯔꯒ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏꯇꯤꯟꯒꯤ ꯋꯥꯈꯜ ꯀꯔꯤꯁꯨ ꯂꯩꯖꯕ ꯅꯠꯇ꯭ꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅꯤ, ꯏꯆꯥꯅꯨꯄꯥ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯏꯆꯥꯅꯨꯄꯥ ꯌꯥꯎꯗ꯭ꯔꯒꯁꯨ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯣꯏ, ꯏꯆꯥꯅꯨꯄꯥꯕꯨꯗꯤ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯒ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯐꯔꯦ, ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯅꯨꯃꯤꯠꯁꯦ ꯂꯥꯡꯕꯟ ꯊꯥꯒꯤ 19ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯌꯥꯏꯃꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯆꯪꯉꯛꯏꯅꯦ ꯍꯥꯏꯗꯨꯅ ꯃꯅꯝ ꯑꯃꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ꯫ ꯏꯃꯥꯅꯗꯤ ꯃꯇꯝꯗꯨꯗ ꯍꯥꯏ, "ꯅꯪꯅ ꯂꯥꯛꯏꯁꯦ 19 ꯄꯥꯜꯂꯤꯅꯦ, ꯉꯥꯏꯈꯣ ꯍꯥꯟꯅ ꯐꯝꯃꯦꯜꯗ ꯐꯝꯃꯣꯅ ꯍꯥꯏ꯫ ꯃꯗꯨꯗ ꯏꯆꯦ ꯌꯥꯏꯃꯅ, "ꯃꯃꯥꯡꯗ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ, 9 ꯄꯥꯟꯕꯗꯣ ꯑꯗꯨꯕꯨ ꯍꯥꯏꯕꯩ ꯋꯥꯅꯤ" ꯍꯥꯏꯔꯒ ꯐꯝꯃꯦꯜꯂꯣꯝꯗ ꯍꯥꯟꯅ ꯐꯝꯃꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ, "ꯏꯅꯝꯃ ꯂꯩꯔꯝꯃꯣ, ꯑꯩ ꯁꯤꯡꯖꯨ ꯂꯩꯔꯨꯒꯦ" ꯍꯥꯏꯔꯒ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯗ ꯆꯥ ꯂꯣꯟꯈꯠꯂꯝꯃꯨ, ꯃꯃꯥ ꯁꯤꯡꯖꯨ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯆꯠꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯤ ꯑꯗꯨꯝ ꯔꯥꯏꯁ ꯀꯨꯀꯔꯗ ꯆꯥꯛ ꯊꯣꯡꯕ, ꯆꯥ ꯂꯣꯟꯕ ꯑꯗꯨꯝ ꯇꯧꯋꯦ꯫ ꯃꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯉꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯍꯩ, ꯃꯃꯥꯅ ꯁꯨꯝ ꯇꯧꯍꯟꯕꯒꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯦ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯏꯆꯦ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯩ ꯌꯥꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯎꯒꯦ ꯀꯨꯏꯔꯣꯏꯅ ꯍꯥꯏꯔꯒ ꯆꯠꯀꯦꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯀꯀꯥ ꯑꯃ BP ꯁ꯭ꯇꯣꯛ ꯇꯧꯔꯒ ꯁꯤꯔꯦꯅ ꯄꯥꯎ ꯂꯥꯛꯑꯦ꯫ ꯏꯃꯥꯅ, "ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯏꯍꯥꯛꯇ ꯌꯥꯎꯔꯨꯆꯣ" ꯍꯥꯏꯕꯗꯒꯤ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯒ ꯂꯩ꯫ ꯃꯌꯨꯝ ꯆꯠꯇ꯭ꯔꯁꯨ ꯁꯤꯗ ꯌꯧꯔꯛꯑꯒ ꯑꯗꯨꯝ ꯌꯥꯎꯔꯒꯦꯅ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯪꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯦ, ꯑꯗꯨꯝ ꯎꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯍꯥꯟꯅꯗꯤ ꯌꯨꯝ ꯃꯅꯥꯛꯇ ꯃꯪ ꯂꯩꯔꯝꯕꯁꯦ ꯑꯀꯤꯕ ꯐꯥꯎꯔꯝꯃꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯃꯤ ꯄꯣꯠꯂꯣꯏꯕꯗꯤ ꯈꯔ ꯐꯩ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗꯒ ꯄꯣꯠꯂꯣꯏꯕꯗꯤ ꯀꯤꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯏꯁꯥꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩ ꯄꯣꯠꯂꯣꯏꯐꯝꯗ ꯆꯠꯂꯦ꯫ ꯌꯥꯝ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯔꯤꯕꯁꯦ꯫ ꯑꯩꯅ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯩ ꯑꯣꯛꯑꯦ, ꯇꯨꯜꯁꯤ ꯈꯤꯛꯇꯣꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯒꯤ ꯊꯣꯡꯁꯦ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯦ꯫ ꯍꯣꯏ, ꯑꯩ ꯏꯆꯥꯁꯤꯅ ꯌꯦꯡꯉꯦ ꯍꯥꯏꯕꯗꯤ ꯈꯪꯉꯦ, ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯅꯨꯃꯤꯗꯥꯡꯁꯦ ꯏꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯇꯧꯔꯦ꯫ ꯑꯩꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯅ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡꯗꯤ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝꯁꯦ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯈꯪꯍꯧꯗꯅ ꯏꯆꯥꯅꯨꯄꯤꯁꯦ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯐꯝꯂꯒ ꯃꯃꯤꯠꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯐꯃꯨꯡꯁꯦ 2 ꯂꯣꯟꯁꯤꯟꯅꯔꯒ ꯊꯥꯕꯅꯤ꯫ ꯑꯩꯅ, "ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ, ꯇꯨꯝꯃꯣꯗꯅ" ꯍꯥꯏꯕꯗ ꯃꯥ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕ ꯇꯥꯗꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯩꯅ ꯃꯃꯥꯁꯦ ꯍꯧꯗꯣꯛꯑꯒ, "ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯍꯪꯕꯒ ꯈꯨꯝꯗꯦ, ꯑꯝꯇ ꯇꯨꯝꯍꯜꯂꯨꯅ" ꯍꯧꯗꯣꯛꯑꯦ꯫ ꯃꯃꯥꯅ ꯏꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯁꯥ ꯄꯥꯏꯔꯒ, "ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦꯅ" ꯍꯪꯕꯗ ꯍꯧꯖꯤꯛꯇ ꯃꯁꯥꯗꯣ ꯀꯥꯁꯤꯜꯂꯒ ꯀꯥꯆꯤꯟꯗ ꯅꯞꯁꯤꯜꯂꯒ ꯍꯥꯏꯔꯛꯑꯦ, "ꯃꯃꯥ, ꯑꯥꯗ ꯅꯨꯄꯤ ꯑꯃꯅ 'ꯑꯩ ꯂꯥꯛꯑꯣ, ꯑꯩ ꯊꯣꯛꯂꯛꯑꯣ'ꯅ ꯀꯧꯔꯤꯁꯦ ꯅꯣꯏ ꯎꯗ꯭ꯔꯥ? ꯃꯃꯥ, ꯑꯩ ꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯁꯦ ꯀꯤꯖꯩꯌꯦ" ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯇꯧꯁꯤꯗ ꯄꯥꯈꯠꯇꯅ, "ꯏꯕꯦꯝꯃ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ, ꯀꯅꯥꯁꯨ ꯂꯩꯇꯦ, ꯅꯪꯅ ꯋꯥꯈꯟꯗ ꯈꯟꯖꯟꯕ ꯑꯣꯏꯔꯝꯅꯤ. ꯃꯃꯥ ꯕꯕꯥ ꯅꯅꯥꯎ ꯂꯣꯏꯅ ꯂꯩꯔꯤꯁꯤꯗꯤ, ꯀꯅꯥꯁꯨ ꯂꯩꯇꯦ." "ꯕꯕꯥ, ꯑꯁꯦꯡꯕꯒꯤꯅꯦ, ꯑꯩ ꯃꯤꯠ ꯎꯏꯁꯤꯜꯂꯁꯨ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯎꯏꯌꯦ꯫ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ, ꯃꯥꯅ ꯑꯩ ꯊꯣꯛꯂꯛꯑꯣ, ꯃꯥꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯌꯦ" ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯅ ꯐꯥꯏ, "ꯏꯕꯦꯝꯃ ꯁꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯁꯦ,
ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯏꯗꯅꯣ ꯀꯅꯥꯁꯨ ꯂꯩꯇꯦꯁꯦ? ꯏꯆꯥꯅꯨꯄꯤꯅ ꯏꯃꯥ ꯅꯪꯅ ꯌꯦꯡꯗ ꯇꯧꯔꯤꯅꯦ. ꯇꯨ ꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ? ꯃꯃꯥ ꯃꯥꯒꯤ ꯆꯥꯛ ꯄꯤꯌꯣ ꯍꯥꯏꯌꯦ. ꯆꯥꯛ ꯂꯥꯝꯃꯦꯅ ꯀꯞꯄꯤꯁꯦ ꯇꯥꯗ꯭ꯔꯣ? ꯏꯃꯥ ꯑꯩꯒꯤ ꯆꯥꯛ ꯄꯤꯔꯛꯑꯣ. ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯒꯦ. ꯑꯩ ꯃꯪꯗ ꯆꯠꯂꯨꯒꯦ ꯏꯃꯥ. ꯄꯤꯛꯂꯤꯕ ꯏꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯃꯥꯁꯨ ꯑꯩꯁꯨ ꯄꯥꯈꯠꯂꯦ. ꯑꯩ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯥꯕꯨ ꯀꯧꯔꯨꯔꯦ. ꯃꯌꯥꯝ ꯑꯍꯜ ꯍꯥꯏꯁꯤꯗꯤ ꯂꯥꯏ-ꯇꯤꯟꯒꯤ ꯃꯔꯝꯗꯤ ꯈꯔ ꯈꯪꯒꯜꯂꯤꯗꯅ. ꯏꯃꯥꯅ ꯍꯪꯉꯦ, ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯠꯇ ꯀꯅꯥ ꯎꯔꯤꯅꯣ? ꯕꯣꯕꯣꯛꯇ ꯍꯥꯏꯌꯨꯁꯦ. ꯕꯣꯕꯣꯛꯅ ꯐꯨꯔꯒ ꯇꯥꯟꯒꯦ. ꯕꯣꯕꯣ ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯀꯩꯗꯧꯕꯒꯤ ꯐꯨꯗꯣꯏꯅꯣ? ꯑꯩꯒ ꯄꯨꯟꯅ ꯁꯥꯟꯅꯔꯨꯒꯦ. ꯃꯥꯅ ꯑꯩ ꯂꯥꯛꯑꯣꯅ ꯈꯨꯠ ꯄꯥꯏꯔꯒ ꯈꯠꯂꯤꯁꯦ ꯎꯗ꯭ꯔꯣ ꯏꯃꯥ? ꯑꯩ ꯃꯪꯗ ꯆꯠꯀꯦ ꯏꯃꯥ. ꯑꯩꯕꯨ ꯃꯥꯅ ꯂꯥꯛꯑꯣꯅ ꯈꯨꯠ ꯈꯠꯂꯒ ꯃꯪꯗ ꯀꯧꯔꯦ. ꯑꯩ ꯆꯠꯂꯒꯦ. ꯏꯃꯥ ꯑꯩ ꯊꯥꯗꯣꯛꯑꯣ. ꯑꯩꯕꯨ ꯐꯥꯒꯅꯣ ꯍꯥꯏꯅ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯑꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯩꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯔ ꯅꯦꯝꯊꯔꯛꯄ ꯃꯥꯜꯂꯤ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯁꯦ ꯃꯃꯥꯗꯤ ꯇꯨꯝꯗꯕꯤ ꯃꯆꯥꯕꯨ ꯁꯪꯉꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯏꯃꯥꯁꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯁꯦ. ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯏꯗꯅꯣ ꯀꯅꯥꯁꯨ ꯂꯩꯇꯦꯁꯦ? ꯏꯆꯥꯅꯨꯄꯤꯅ ꯏꯃꯥ ꯅꯪꯅ ꯌꯦꯡꯗ ꯇꯧꯔꯤꯅꯦ. ꯇꯨ ꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ? ꯃꯃꯥ ꯃꯥꯒꯤ ꯆꯥꯛ ꯄꯤꯌꯣ ꯍꯥꯏꯌꯦ. ꯆꯥꯛ ꯂꯥꯝꯃꯦꯅ ꯀꯞꯄꯤꯁꯦ ꯇꯥꯗ꯭ꯔꯣ? ꯏꯃꯥ ꯑꯩꯒꯤ ꯆꯥꯛ ꯄꯤꯔꯛꯑꯣ. ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯒꯦ. ꯑꯩ ꯃꯪꯗ ꯆꯠꯂꯨꯒꯦ ꯏꯃꯥ. ꯄꯤꯛꯂꯤꯕ ꯏꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯃꯥꯁꯨ ꯑꯩꯁꯨ ꯄꯥꯈꯠꯂꯦ꯫ ꯑꯩ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯥꯕꯨ ꯀꯧꯔꯨꯔꯦ꯫ ꯃꯌꯥꯝ ꯑꯍꯜ ꯍꯥꯏꯁꯤꯗꯤ ꯂꯥꯏ-ꯇꯤꯟꯒꯤ ꯃꯔꯝꯗꯤ ꯈꯔ ꯈꯪꯒꯜꯂꯤꯗꯅ. ꯏꯃꯥꯅ ꯍꯪꯉꯦ, ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯠꯇ ꯀꯅꯥ ꯎꯔꯤꯅꯣ? ꯕꯣꯕꯣꯛꯇ ꯍꯥꯏꯌꯨꯁꯦ. ꯕꯣꯕꯣꯛꯅ ꯐꯨꯔꯒ ꯇꯥꯟꯒꯦ꯫ ꯕꯣꯕꯣ ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯀꯩꯗꯧꯕꯒꯤ ꯐꯨꯗꯣꯏꯅꯣ? ꯑꯩꯒ ꯄꯨꯟꯅ ꯁꯥꯟꯅꯔꯨꯒꯦ. ꯃꯥꯅ ꯑꯩ ꯂꯥꯛꯑꯣꯅ ꯈꯨꯠ ꯄꯥꯏꯔꯒ ꯈꯠꯂꯤꯁꯦ ꯎꯗ꯭ꯔꯣ ꯏꯃꯥ? ꯑꯩ ꯃꯪꯗ ꯆꯠꯀꯦ ꯏꯃꯥ. ꯑꯩꯕꯨ ꯃꯥꯅ ꯂꯥꯛꯑꯣꯅ ꯈꯨꯠ ꯈꯠꯂꯒ ꯃꯪꯗ ꯀꯧꯔꯦ. ꯑꯩ ꯆꯠꯂꯒꯦ. ꯏꯃꯥ ꯑꯩ ꯊꯥꯗꯣꯛꯑꯣ. ꯑꯩꯕꯨ ꯐꯥꯒꯅꯣ ꯍꯥꯏꯅ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯑꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯩꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯔ ꯅꯦꯝꯊꯔꯛꯄ ꯃꯥꯜꯂꯤ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯁꯦ ꯃꯃꯥꯗꯤ ꯇꯨꯝꯗꯕꯤ ꯃꯆꯥꯕꯨ ꯁꯪꯉꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯏꯃꯥꯅ ꯂꯥꯏ-ꯇꯤꯟꯒ ꯑꯣꯛꯅꯕ ꯃꯥꯜꯂꯤ꯫ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯃ ꯂꯩꯕꯁꯦ ꯀꯧꯔꯨꯔꯦ꯫ ꯃꯥꯏꯕꯁꯤꯅ ꯃꯤꯍꯨꯟ ꯄꯥꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯦ꯫ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯊꯣꯛꯁꯦ ꯍꯥꯏꯕꯗꯒꯤ ꯈꯨꯗꯛꯇ ꯆꯪꯒꯗꯕ ꯄꯣꯠꯆꯪꯁꯤꯡ ꯊꯤꯔꯒ ꯂꯥꯏꯁꯦ ꯈꯣꯏꯔꯝꯊꯣꯛꯑꯦ꯫ ꯏꯆꯥꯅꯨꯄꯤꯁꯤ ꯃꯁꯥꯁꯦ ꯑꯗꯨꯝ ꯇꯔꯪ ꯑꯃꯗ ꯂꯩ꯫ ꯋꯥ ꯍꯪꯕꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯃꯥ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯍꯟꯗ꯭ꯔꯦ꯫ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯦ꯫ ꯂꯥꯏꯔꯤꯛ ꯀꯟꯅ ꯑꯣꯔꯥꯏꯒꯗꯕ ꯃꯇꯝꯁꯤꯗꯅꯤ ꯃꯥꯅ ꯇꯧꯔꯛꯏꯕꯁꯦ꯫ ꯂꯥꯏ ꯈꯨꯔꯝꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯐꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯧꯔꯛꯑꯦ꯫ ꯀꯞꯄ ꯂꯥꯎꯕ ꯑꯃꯨꯛꯁꯨ ꯀꯤꯌꯦꯅ ꯍꯥꯏꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯪꯗ ꯆꯠꯀꯦ. ꯑꯩꯒꯤ ꯆꯥꯛ ꯄꯤꯌꯣ. ꯃꯪꯗ ꯏꯃꯥꯒ ꯆꯥꯛ ꯆꯥꯔꯨꯒꯦꯅ ꯑꯃꯨꯛ ꯍꯧꯔꯛꯑꯦ꯫ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯍꯜꯁꯤꯡꯅ ꯁꯨꯝ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯐꯨ ꯎꯌꯥꯟ ꯐꯖꯅ ꯐꯦꯡꯗꯣꯛꯑꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯪꯗ ꯆꯠꯂꯒ ꯆꯥꯛ ꯆꯗꯨꯝ 3ꯈꯛ ꯊꯥꯗꯣꯛꯎꯔꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯆꯦꯗ ꯀꯣꯜ ꯇꯧꯋꯦ꯫ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯑꯍꯩꯕ ꯃꯥꯏꯕꯤ ꯑꯃ ꯂꯩ, ꯃꯗꯨ ꯑꯝꯇ ꯍꯪꯒꯦꯅ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯍꯥꯟ ꯃꯥꯏꯕ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯨꯝꯂꯨꯕꯗꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯅ ꯇꯥꯗꯅꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯃꯥꯡꯒꯣꯟ ꯃꯁꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯏꯆꯦꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯪꯉꯛꯄꯗꯒꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯇꯝꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯃꯅꯤ, ꯅꯠꯇ꯭ꯔꯒ ꯍꯨꯏꯅ ꯑꯣꯏꯔꯝꯃꯅꯤ ꯈꯟꯗꯣꯛꯑꯒ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯒꯗꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯅꯨꯄꯤꯅ
ꯈꯩꯖꯨ ꯂꯩꯈꯥꯝ ꯃꯄꯥꯟꯗ ꯊꯅꯝꯕꯁꯦ ꯄ꯭ꯂꯦꯠ ꯍꯩꯗꯣꯛꯄꯒꯤ ꯃꯈꯣꯟ ꯀꯟꯅ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯀꯔꯤꯅꯣ ꯈꯩꯖꯨ ꯂꯩꯈꯥꯝ ꯄ꯭ꯂꯦꯠꯇ ꯀꯠꯂꯝꯕꯅꯤ ꯍꯩꯗꯣꯛꯄ ꯃꯥꯜꯂꯤꯗ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯑꯦ꯫ ꯑꯗꯨꯝ ꯏꯃꯨꯡꯗ ꯆꯪꯉꯦ꯫ ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯏꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗ ꯎꯔꯤꯕ ꯅꯨꯄꯤꯗꯨꯅꯦꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯑꯒ ꯂꯩꯔꯝꯃꯦ꯫ ꯃꯁꯝ ꯁꯥꯡꯉꯤ, ꯃꯃꯤꯠ ꯑꯅꯤꯁꯨ ꯏꯃꯨ ꯉꯥꯡꯍꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯥꯅ ꯌꯦꯛꯑꯝꯃꯤꯁꯦ ꯎꯕ ꯃꯇꯝꯗ ꯑꯩ ꯐꯥꯎꯕ ꯇꯁꯦꯡꯅ ꯇꯨ ꯆꯨꯡꯉꯦ꯫ ꯑꯗꯨꯒ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯩꯒꯤ ꯏꯃꯥ ꯍꯥꯏꯅꯁꯨ ꯊꯥꯔꯤ꯫ ꯃꯃꯥꯅ ꯊꯦꯝꯃꯒ ꯏꯃꯥ ꯅꯪꯅ ꯌꯦꯛꯏꯁꯦ ꯊꯝꯖꯤꯟꯕꯤꯔꯒꯦ ꯍꯥꯏꯔꯒ ꯂꯧꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯏꯆꯥꯅꯨꯄꯤ ꯈꯪꯍꯟꯗꯕꯤ ꯃꯩ ꯊꯥꯗꯣꯛꯑꯦ꯫ ꯏꯆꯦꯅ ꯃꯥꯏꯕꯤꯗꯨꯅ ꯑꯝꯇ ꯃꯌꯨꯝꯗ ꯏꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯃꯅꯦ ꯍꯣꯏꯗ ꯆꯠꯂꯨꯁꯦꯅ ꯂꯣꯏꯁꯟꯅꯕ ꯃꯃꯥꯅ ꯇꯧꯕꯗ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯆꯠꯂꯣꯏ, ꯅꯣꯏꯅ ꯆꯠꯇꯣꯏꯗꯣ ꯑꯩꯁꯨ ꯈꯪꯉꯤ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯅ ꯌꯥꯗꯦ꯫ ꯏꯃꯥꯅ ꯊꯦꯝꯕꯗꯒꯤ ꯌꯥꯔꯦ꯫ ꯏꯃꯥꯁꯨ ꯌꯥꯎꯅ ꯑꯣꯇꯣ ꯑꯃ ꯋꯥꯏꯔꯒ ꯆꯠꯂꯦ꯫ ꯃꯥꯏꯕꯤꯗꯨꯅ ꯃꯥꯒꯤ ꯂꯥꯏꯁꯪꯗ ꯄꯨꯁꯜꯂꯒ ꯌꯦꯡꯉꯦ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯀꯤꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯑꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯪꯉꯦ꯫ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯁꯥꯒꯤ ꯃꯇꯧꯁꯤ ꯎꯕ ꯃꯇꯝꯗ ꯀꯞꯄꯦ꯫ ꯂꯥꯏ ꯌꯦꯡꯕ ꯂꯣꯏꯔꯒ ꯃꯥꯏꯕꯤꯁꯤꯅ ꯂꯥꯏ ꯑꯃ ꯈꯨꯔꯝꯁꯦꯅ ꯈꯣꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯁꯥꯔꯒ ꯁꯤꯕꯤꯔꯛꯑꯦ꯫ ꯌꯨꯝꯗ ꯍꯞꯇꯥꯃꯨꯛ ꯇꯧꯒꯗꯕꯁꯤꯡ ꯂꯣꯏꯅ ꯇꯥꯛꯂꯛꯑꯦ꯫ ꯑꯁꯨꯝ ꯇꯧꯅ ꯏꯆꯥꯅꯨꯄꯤꯁꯨ ꯈꯔ ꯐꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯍꯥꯟꯅꯒ ꯈꯔ ꯃꯥꯟꯅꯗ꯭ꯔꯦ꯫ ꯋꯥ ꯑꯃꯁꯨ ꯉꯥꯡꯅꯕ ꯌꯥꯗꯦ, ꯄꯪꯁꯥꯎꯗ ꯁꯥꯎꯏ꯫ ꯃꯥꯅ ꯅꯥꯔꯛꯄꯁꯦ ꯍꯞꯇꯥꯃꯨꯛ ꯐꯥꯔꯦ꯫ ꯑꯦꯛꯖꯥꯝꯁꯨ ꯑꯣꯏꯈꯤꯕꯒꯤ ꯃꯥ ꯁꯕꯖꯦꯛ ꯑꯃ ꯊꯥꯍꯧꯗ꯭ꯔꯦ꯫ ꯏꯆꯥꯁꯦ ꯍꯥꯟꯅꯗꯤ ꯔꯦꯡ ꯑꯗꯨꯝ ꯆꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯥ ꯉꯝꯈꯤꯗꯕꯒ ꯃꯥ ꯔꯦꯡ ꯆꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯕꯨꯗꯤ ꯂꯣꯏꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯈꯔꯗꯤ ꯀꯨꯏꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯣꯏꯔꯝꯃꯦ꯫ ꯃꯃꯪꯗ ꯑꯀꯤꯕ ꯎꯕ, ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯏꯅ ꯀꯣꯟꯅ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯃꯊꯟꯇ ꯊꯝꯗ꯭ꯔꯦ꯫ ꯃꯪꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯎꯔꯦ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯑꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯌꯦꯅ ꯑꯗꯨꯝ ꯊꯣꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯔꯣꯏꯕꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯕꯤ ꯀꯧꯖꯩ꯫ ꯃꯇꯝ ꯑꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯥꯇꯩ ꯆꯥꯗꯦ꯫ ꯕꯕꯥꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕꯒ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯕꯕꯥꯒꯤ ꯃꯆꯤꯜ ꯃꯅꯥꯎꯗ ꯌꯥꯏꯃꯅꯤ꯫ ꯃꯌꯥꯝ, ꯕꯕꯥꯒꯤ ꯃꯆꯤꯜ ꯃꯅꯥꯎꯁꯦ 3ꯅꯤ, ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯂꯣꯏꯅꯃꯛ ꯅꯨꯄꯤ ꯊꯤꯔꯦ꯫ ꯕꯥꯆꯧ ꯍꯣꯏꯒꯤꯗꯤ ꯌꯨꯝ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯀꯥ ꯑꯇꯣꯝꯕꯅ ꯍꯥꯟꯅꯒꯤ ꯏꯕꯣꯍꯣꯏꯒꯤ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯅ ꯏꯕꯣꯛꯀꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯃꯇꯦꯛ ꯑꯃ ꯄꯥꯈꯟ ꯈꯟꯇꯣꯛꯑꯒ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯀꯥ ꯑꯇꯣꯝꯕꯅ ꯌꯨꯝ ꯍꯣꯡꯗꯣꯛꯑꯣꯅ ꯃꯇꯝ ꯆꯨꯞꯄꯗ ꯌꯨ ꯉꯥꯎꯔꯒ ꯉꯥꯡꯕꯗꯒꯤ ꯕꯕꯥꯒ ꯈꯠꯅꯕꯁꯨ ꯌꯥꯎꯋꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯅ ꯃꯔꯨꯞ ꯑꯃ ꯌꯥꯎꯖꯗꯨꯅ ꯐꯖꯔꯁꯨ ꯐꯖꯗ꯭ꯔꯁꯨ ꯌꯨꯝ ꯑꯃꯇ ꯁꯥꯔꯒ ꯍꯣꯡꯗꯣꯛꯑꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯃꯥꯅ ꯌꯥꯎꯖꯕ ꯃꯔꯨꯞꯁꯦ ꯐꯥꯎꯔꯦ꯫ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝꯅ ꯌꯥꯝꯕ ꯅꯠꯇꯦ꯫ ꯄꯩꯁꯥ ꯄꯤꯔꯒ ꯃꯤ ꯅꯦꯛꯑꯒ ꯁꯥꯍꯟꯅꯕ ꯄꯩꯁꯥꯁꯨ ꯂꯩꯇꯦ꯫ ꯌꯨꯝꯐꯝꯁꯨ ꯕꯕꯥꯒꯤꯁꯦ ꯄꯨꯈ꯭ꯔꯤ ꯐꯨꯜꯂꯒ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯝ, ꯄꯨꯈ꯭ꯔꯤꯁꯦ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯐꯨ ꯄꯥꯝꯕꯤ, ꯍꯩꯅꯧ ꯍꯩꯈꯥ, ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯈꯔꯁꯨ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯁꯨꯛꯏ꯫ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯅ ꯀꯌꯥ ꯆꯪꯅꯤꯡꯗꯕ, ꯍꯩꯅꯗꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏ꯫
ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯡꯊꯤꯟ ꯇꯥꯂꯛ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯃꯐꯝꯁꯤꯗ ꯂꯣꯠꯄꯤ ꯁꯥꯟꯅꯩ꯫ ꯏꯃꯥ ꯍꯣꯏ, ꯏꯗꯣꯝꯆꯥ ꯍꯣꯏꯅꯗꯤ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝꯗ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯨ, ꯁꯥꯟꯅꯒꯅꯨ, ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯣꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯃꯤꯟꯅꯕꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯁꯤꯟꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯃꯁꯥꯁꯦ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯄꯗꯧꯅ ꯇꯧꯔꯒ ꯂꯩ꯫ ꯆꯨꯝꯊꯥꯡ ꯃꯈꯣꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯌꯦꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯨꯝꯊꯥꯡ ꯃꯈꯣꯡ ꯇꯥꯕ ꯃꯐꯝꯁꯦ, ꯃꯈꯣꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯩ ꯍꯥꯏꯅꯕꯗꯣ ꯇꯥꯕꯗꯒꯤ ꯊꯥꯡꯖꯧꯒ ꯂꯣꯠꯅ ꯄꯨꯔꯒ ꯃꯅꯤꯡꯗꯒ ꯌꯦꯞꯂꯒ ꯄꯨꯏ꯫ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤꯁꯦ ꯌꯨꯝ ꯁꯥꯕꯒꯤ ꯐꯨꯝꯗ ꯌꯥꯗꯕꯒꯤ ꯐꯨꯝꯈꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯥꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯁꯥꯔꯤꯕ ꯑꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯌꯨꯝꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯦ, ꯀ꯭ꯂꯥꯁ 11 ꯀꯥꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯌꯨꯝꯁꯤꯗ ꯍꯣꯡꯉꯛꯈꯤꯕ ꯃꯌꯥꯝꯁꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯁꯦ ꯂꯥꯏ ꯇꯤꯟꯗꯤ ꯊꯥꯖꯩ, ꯑꯗꯨꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤꯗꯤ ꯀꯌꯥ ꯄꯟꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯕꯣꯛꯅ ꯍꯥꯏ, ꯃꯐꯝꯁꯦ ꯄꯨꯈ꯭ꯔꯤ ꯐꯨꯜꯂꯒ ꯁꯥꯕ ꯌꯨꯝꯁꯦ ꯐꯠꯇꯦ, ꯑꯁꯤ ꯑꯅꯥ ꯊꯣꯛꯏ, ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯍꯥꯎꯔꯩꯕꯤ ꯁꯝꯄꯨꯕꯤ ꯏꯃꯥ ꯊꯣꯛꯏ, ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯁꯥꯟꯅꯐꯝꯅꯤ ꯍꯥꯏꯅꯔꯝꯃꯤꯅꯤ꯫ ꯑꯗꯨꯅ ꯅꯣꯏꯅ ꯐꯖꯅ ꯇꯤꯡꯈꯣꯡ ꯂꯥꯏꯈꯣꯡ ꯊꯤꯔꯒ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯂꯣꯏꯅ ꯐꯨꯝꯈ꯭ꯔꯕꯅꯤꯅ ꯃꯇꯦꯛ ꯑꯃ ꯇꯦꯡꯀꯤ ꯆꯠꯂꯒ ꯏꯁꯤꯡ ꯋꯥꯠꯍꯟꯒꯅꯨꯅ ꯏꯕꯣꯛꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ, ꯂꯥꯏꯁꯪ ꯑꯃ ꯁꯥꯕ ꯑꯗꯨꯒ ꯇꯦꯡꯀꯤ ꯃꯆꯥ ꯑꯃ ꯆꯟꯕ ꯍꯥꯏꯕꯁꯤꯁꯨ ꯄꯩꯁꯥꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏ, ꯄꯩꯁꯥꯁꯨ ꯅꯥꯇꯩ ꯆꯥꯗꯦ, ꯂꯥꯏꯗꯤ ꯍꯥꯏꯖꯔꯒ ꯌꯥꯏ, ꯃꯤ ꯐꯠꯇꯕꯁꯤꯅꯦ ꯍꯦꯟꯅ ꯂꯨꯔꯤꯕꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯍꯦꯟꯅ ꯊꯥꯖꯕꯁꯤꯗꯤ ꯕꯕꯥꯅꯁꯨ, ꯍꯣꯏꯗ, ꯑꯩꯁꯨ ꯄꯨꯈ꯭ꯔꯤꯁꯦ ꯐꯨꯜꯂꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦꯅ ꯀꯔꯥꯏꯗ ꯂꯩꯔꯨꯅꯤ, ꯂꯝ ꯂꯩꯇꯕꯅꯤꯅ ꯍꯥꯏꯖꯔꯒ ꯑꯗꯨꯝ ꯂꯩꯔ ꯂꯣꯏꯔꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ, ꯑꯩꯁꯦ ꯏꯁꯥꯅ ꯂꯥꯏꯁꯦ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦꯁꯨ ꯑꯃꯅꯤ꯫ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯍꯥꯏ, ꯅꯥꯎꯕꯤ, ꯍꯟꯗꯛꯁꯦ ꯃꯪꯗ ꯑꯀꯤ ꯑꯀꯤꯕ ꯌꯥꯝꯅ ꯎꯏ꯫ ꯏꯆꯦ ꯏꯕꯥꯅꯤꯁꯦ ꯇꯨꯃꯤꯟꯅꯩ, ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯗꯅꯤ ꯏꯆꯦꯅ ꯍꯥꯏꯔꯛꯏꯁꯦ꯫ ꯑꯩꯅ, ꯏꯆꯦ ꯀꯩꯗꯧꯔꯤꯅꯣ ꯍꯪꯕꯗ ꯏꯆꯦꯅ, ꯈꯪꯗꯦ, ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯎꯏ, ꯃꯁꯛꯇꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯑꯩꯗꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯣꯏꯗ ꯍꯥꯏꯗ꯭ꯔꯕꯒꯤ ꯋꯥꯅꯤ, ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯀꯥꯁꯦ ꯆꯪꯕꯗ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯗꯦ, ꯑꯀꯤꯕꯁꯨ ꯐꯥꯎꯏ꯫ ꯏꯊꯟꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯋꯥꯈꯜꯁꯤꯗ ꯐꯥꯎꯏ, ꯈꯪꯗꯦ, ꯄꯪꯀꯤꯗ ꯀꯤ꯫ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯍꯥꯏ, ꯌꯥꯔꯦꯍꯦ, ꯇꯨꯝꯂꯝꯗꯥꯏꯁꯤꯗ ꯃꯀꯨꯃꯪꯅꯦ, ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯈꯟꯖꯤꯟꯕꯒꯤ ꯃꯪꯗ ꯎꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯁꯦ ꯅꯨꯃꯤꯗꯥꯡꯗ ꯃꯪꯒꯤ ꯋꯥꯔꯤ ꯇꯝꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ, ꯇꯝꯃꯛꯀꯅꯣ, ꯑꯩ ꯇꯨꯝꯃꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯩ ꯐꯩꯖꯨꯞ ꯈꯨꯝꯖꯤꯜꯂꯒ ꯇꯨꯝꯃꯦ꯫ ꯑꯗꯨꯒ ꯑꯩ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯆꯦꯅ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯟꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯐꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯒ ꯏꯆꯦꯗ ꯌꯦꯡꯕ ꯃꯇꯝꯗ ꯏꯆꯦꯁꯦ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯑꯅꯤ ꯊꯝꯂꯒ ꯃꯃꯥꯏꯗꯣ ꯍꯨꯃꯥꯡ ꯀꯥꯔꯒ ꯂꯩꯔꯝꯃꯦ, ꯃꯁꯥꯗꯣ ꯅꯣꯝꯂꯒ꯫ ꯏꯆꯦ, ꯏꯆꯦ ꯇꯥꯕ꯭ꯔꯣ? ꯅꯃꯤ ꯄꯥꯡꯉꯣꯅ ꯍꯧꯗꯣꯛꯄꯗ ꯏꯆꯦꯁꯦ ꯃꯃꯤꯠ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯐꯝꯃꯒ ꯑꯀꯣꯏꯕꯗ ꯃꯃꯤꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯀꯩꯅꯣ ꯈꯟꯅ ꯏꯆꯦꯗ ꯌꯦꯡꯉꯤ꯫ ꯏꯆꯦꯅ, ꯅꯥꯎꯕꯤ, ꯅꯪꯅ ꯑꯩ ꯍꯧꯗꯣꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯁꯤꯔꯝꯃꯗꯕꯅꯤ꯫ ꯏꯆꯦꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯅ, ꯀꯩꯗꯧꯔꯒꯦ ꯏꯆꯦꯅ ꯍꯪꯕ ꯃꯇꯝꯗ ꯏꯆꯦꯅ, ꯍꯌꯦꯡ ꯑꯣꯏꯅ ꯇꯝꯃꯒꯦ, ꯅꯪ ꯃꯇꯥꯏ ꯊꯪꯒꯦꯔꯥ ꯅꯥꯎꯕꯤ? ꯑꯩꯁꯨ ꯊꯪꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯇꯥꯏ ꯊꯪꯉꯦ꯫ ꯑꯗꯨꯒ ꯏꯆꯦꯅ ꯀꯥꯆꯤꯟ ꯊꯪꯉꯦ꯫ ꯑꯩꯁꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ,
ꯏꯆꯦꯒꯤ ꯃꯇꯧꯗꯣ ꯏꯆꯦꯁꯨ ꯏꯕꯥꯅꯤ ꯄꯨꯟꯅ ꯑꯍꯤꯡꯁꯦ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ ꯅꯣꯡꯉꯥꯜꯂꯒ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯅꯥꯎꯕꯤ ꯉꯔꯥꯡꯒꯤ ꯃꯪꯗꯣ ꯇꯥꯏꯕꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯃꯨꯕ ꯃꯁꯛ ꯎꯗꯕ ꯑꯃ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯒ ꯂꯣꯏꯅꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯆꯪꯉꯛꯑꯦ ꯅꯪꯁꯨ ꯀꯥꯡꯈꯟꯁꯦ ꯊꯥꯎ ꯍꯥꯏꯕꯁꯦ ꯅꯣꯡꯃꯇ ꯌꯥꯗꯦ ꯍꯦꯛꯇ ꯀꯥꯎꯔꯒ ꯇꯨꯝꯃꯦ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯊꯥꯒꯦ ꯈꯜꯂꯒ ꯑꯗꯨꯝ ꯀꯥꯎꯔꯦ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯈꯧꯔꯤꯁꯦ ꯀꯟꯅ ꯃꯦꯜꯂꯛꯑꯦ ꯑꯩ ꯁꯣꯁꯦ ꯐꯨꯡꯒꯠꯂꯛꯑꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯈꯜꯂꯦ ꯑꯩꯒꯤꯁꯦ ꯃꯪꯂꯥꯛꯅꯕꯅꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯅ ꯑꯗꯨꯒꯗꯤ ꯀꯔꯥꯏꯗꯩꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯁꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯗꯨꯒ ꯏꯄꯥꯗ ꯈꯣꯏꯔꯝꯕꯗꯒꯤ ꯅꯪꯅ ꯑꯩ ꯍꯧꯗꯣꯔꯛꯑꯦ ꯃꯗꯨꯗꯒꯤꯅꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏꯕꯁꯦ ꯑꯁꯨꯝꯅ ꯏꯆꯦꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯃꯥꯁꯨ ꯆꯪꯂꯛꯑꯦ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯅ ꯇꯨꯝꯂꯝꯗꯥꯏꯗ ꯅꯈꯣꯏ ꯑꯅꯤ ꯃꯣꯟꯗ ꯃꯅꯝ ꯅꯝꯃꯒ ꯇꯨꯝꯃꯨ ꯑꯗꯨꯒ ꯀꯥꯡꯈꯟ ꯊꯥꯗꯅ ꯅꯕꯥꯅꯤꯅ ꯍꯦꯛꯇ ꯇꯨꯝꯃꯤ ꯀꯥꯡꯈꯟ ꯈꯜꯂꯗꯤ ꯂꯥꯏ ꯐꯠꯇꯕ ꯆꯪꯕ ꯉꯝꯗꯦꯅ ꯍꯥꯏꯅꯩꯗꯣ ꯑꯍꯟꯁꯤꯡꯅ ꯑꯗꯨꯅꯅꯦ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯅꯨꯡꯊꯤꯟꯗꯒ ꯇꯨꯝꯕꯁꯦ ꯑꯗꯨꯝ ꯅꯝꯁꯤꯟꯕ ꯑꯗꯨꯒ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯒ ꯃꯤꯠ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯪꯍꯥꯗ ꯏꯁꯥꯗ ꯑꯀꯤꯕ ꯎꯕꯁꯦ ꯑꯩꯁꯨ ꯇꯧꯔꯛꯑꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯏꯇꯠ ꯇꯠꯇꯅ ꯇꯧꯔꯛꯑꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯑꯌꯨꯛꯁꯦ ꯈꯪꯇꯨꯝ ꯇꯨꯝꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯑꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯑꯩ ꯐꯃꯨꯡ ꯆꯪꯉꯒ ꯇꯨꯝꯃꯦ ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯑꯩ ꯏꯆꯦꯗ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒ ꯃꯥꯟꯅꯅ ꯑꯩꯁꯨ ꯇꯧꯔꯦ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯛꯄꯤ ꯑꯆꯧꯕ ꯑꯃ ꯄꯥꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯗ ꯃꯁꯥ ꯑꯅꯤꯗꯨꯅ ꯀꯟꯅ ꯀꯟꯅ ꯊꯥꯔꯛꯑꯦ ꯑꯩ ꯏꯁꯥꯁꯤꯁꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯏꯊꯟꯗ ꯈꯜꯂꯦ ꯃꯤꯠꯁꯦ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯄ ꯉꯝꯃꯗꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯗ ꯃꯤꯅ ꯋꯥ ꯉꯥꯡꯅꯕꯁꯨ ꯇꯥꯏ ꯑꯩꯅ ꯈꯜꯂꯦ ꯏꯅꯥꯛꯁꯤꯗ ꯆꯪꯉꯛꯑꯒ ꯍꯧꯒꯠꯂꯣꯅ ꯑꯃꯨꯛꯇ ꯏꯁꯥꯗ ꯊꯦꯡꯉꯛꯑꯗꯤ ꯑꯩ ꯐꯅꯤꯗ ꯍꯥꯏꯅ ꯏꯁꯥꯁꯤꯁꯨ ꯋꯥꯔꯦ ꯃꯤꯠꯁꯦ ꯀꯟꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯏꯆꯦꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯔꯒ ꯂꯦꯡꯅꯕ ꯏꯁꯥꯁꯦ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯤꯠꯁꯦ ꯈꯔ ꯄꯥꯡꯕ ꯉꯝꯃꯦ ꯄꯨꯔꯥ ꯑꯣꯏꯅ ꯅꯣꯔꯃꯦꯜ ꯇꯥꯕꯗꯤ ꯉꯝꯗꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ ꯀꯥꯁꯤꯗ ꯃꯪꯂꯥꯛꯅꯕꯁꯦ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯝ ꯊꯣꯛꯑꯦ ꯏꯆꯦꯅ ꯇꯨꯝꯂꯝꯗꯥꯏꯗ ꯈꯩꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯑꯒ ꯇꯥꯏꯔꯦꯟꯅ ꯈꯤꯛꯇꯣꯛꯑꯒꯗꯤ ꯋꯥꯈꯟꯅꯔ ꯈꯪꯗꯦ ꯈꯔ ꯃꯈꯩ ꯐꯩ ꯕꯕꯥ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤꯅ ꯏꯕꯣꯛꯁꯦ ꯅꯨꯡꯊꯤꯜ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯃꯥꯡꯒꯣꯟꯗ ꯏꯃꯥꯅ ꯐꯤ ꯁꯥꯔꯒ ꯏꯆꯦꯅ ꯂꯪꯆꯥꯛ ꯆꯥꯛꯑꯒ ꯑꯩꯅ ꯐꯝꯃꯒ ꯂꯩꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯏꯕꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯁꯤꯗ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦ ꯅꯨꯡꯁꯥꯒ ꯁꯥꯕꯅꯦ ꯅꯣꯏꯒꯤꯁꯤꯅ ꯈꯔ ꯏꯪꯗꯧ ꯃꯥꯜꯂꯤꯅ ꯂꯥꯛꯑꯒ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯃꯨꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯏꯕꯣꯛꯁꯨ ꯅꯣꯏ ꯀꯥꯒꯤ ꯐꯃꯨꯡꯁꯦ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯅꯣꯏ ꯀꯥꯁꯦ ꯅꯝꯁꯤꯜꯂꯤ ꯃꯪꯂꯥꯛꯅꯒꯦ ꯇꯧꯏ ꯑꯩ ꯀꯨꯏꯅꯒ ꯇꯨꯝꯕ ꯉꯝꯖꯔꯣꯏ ꯍꯥꯏꯔꯝꯃꯒ ꯏꯕꯣꯛꯁꯨ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯅ ꯍꯥꯏ ꯇꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯪꯂꯥꯛꯅꯕꯗꯒꯤ ꯍꯦꯟꯇꯣꯛꯑꯒ ꯕꯕꯥꯁꯨ ꯇꯧꯔꯨꯕꯗ ꯗꯥꯎ ꯌꯥꯗꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄꯗꯒꯤ ꯕꯕꯥꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯧꯁꯤꯜꯂꯒ ꯍꯥꯏ ꯃꯐꯝꯁꯦ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯑꯕ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯟꯅꯗꯒꯤ ꯆꯪꯕꯗ ꯍꯪꯒꯣꯏꯅꯔꯝꯂꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯐꯨꯟꯖꯤꯜꯂꯦ ꯃꯁꯤ ꯌꯥꯝꯅ ꯇꯧꯍꯩꯗꯦ ꯍꯥꯏ ꯑꯗꯨꯅ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯂꯥꯏꯁꯪ ꯑꯃ ꯁꯥꯔꯒ ꯂꯥꯏꯁꯪꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯁꯤꯗ ꯇꯦꯡꯀꯤ ꯑꯃ ꯆꯜꯂꯒꯦ ꯃꯗꯨ ꯁꯦꯡꯅ ꯊꯝꯂꯒ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯣꯏꯅ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯟꯗꯛꯇꯤ ꯏꯄꯥꯒꯤ ꯃꯪꯗꯁꯨ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯍꯅꯨꯕꯤ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯎꯏ ꯍꯅꯨꯕꯤꯗꯨꯅ ꯏꯄꯥꯗ ꯑꯩꯒꯤ ꯃꯐꯝ ꯄꯤꯌꯨ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯅꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯛꯀꯗꯕ ꯈꯨꯗꯤꯡ ꯑꯩꯅ ꯉꯥꯛꯀꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯂꯥꯏꯁꯪꯁꯦ ꯁꯥꯔꯁꯤ ꯕꯕꯥꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯈꯟꯊꯔꯦ ꯃꯥꯏꯕꯤ ꯑꯃꯒ ꯇꯥꯟꯅꯔꯦ ꯃꯥꯏꯕꯤꯁꯤꯅꯁꯨ ꯃꯐꯝꯁꯦ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ ꯂꯥꯏꯁꯪꯁꯦ ꯁꯥꯗ꯭ꯔꯗꯤ ꯅꯈꯣꯏꯗ ꯑꯅꯥ ꯑꯌꯦꯛ ꯑꯁꯣꯛ ꯑꯄꯟ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯍꯟꯁꯨ ꯄꯨꯟꯁꯤꯔꯣꯏ ꯍꯥꯏꯕꯗꯒꯤ
ꯂꯥꯏ ꯏꯀꯧ ꯀꯠꯄ ꯅꯨꯃꯤꯠꯇ ꯂꯥꯏ ꯊꯣꯡ ꯍꯥꯡꯂꯤꯉꯩ ꯆꯦꯡ ꯍꯩꯌꯣꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯅ ꯆꯦꯡ ꯍꯩꯔꯒ ꯏꯕꯨꯡ ꯑꯍꯟꯒꯤ ꯄꯨꯟꯁꯤ ꯅꯤꯈꯤ꯫ ꯃꯁꯤꯗꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯃꯄꯥ ꯆꯥꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏꯁꯪ ꯁꯥꯔꯒ ꯅꯨꯡꯇꯤꯒꯤ ꯗꯨꯛ ꯃꯩꯔꯥ ꯀꯠꯆꯕꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯇꯣꯏꯅ ꯃꯪꯂꯥꯛꯅꯕꯗꯣ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯪꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯗꯤ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯄꯥꯎꯇꯥꯛ ꯄꯤ꯫ ꯃꯁꯤꯗꯒꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯗꯦ꯫ ꯂꯨꯁꯤꯜꯂꯛꯑꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯑꯕ ꯃꯇꯝꯗꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯥꯏ ꯇꯤꯟ ꯊꯤꯔꯛꯏ꯫ ꯃꯄꯥꯟ ꯐꯔꯤꯉꯩ ꯑꯋꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯂꯥꯏ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯌꯥꯝ ꯃꯁꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫